Masigi maruba pauda Manipur Police Department na lupa lakh amagi shell gi mana lauthokraba United Cookie Liberation Army gi President Thangkusai Guite fare. Teachers and Medical Officers Association RIMS na IS Officer Amabu Institute asigi officiating director oin happe yaroi hairi. Amade Okrol District ki Shirara Khongda Ching Ningkhai pada yum mari yaukre. Kurumjari ISTV Pau Ming Tabi Besimbu Taram Nokchari Hausi Pau Santong Pijari Manipur Police Department na lupa lakh amagi sel gi mana laukthokiba United Cookie Liberation Army gi President Thangkusai Guite fare haina Manipur Police Department ki DGP LM Khautena phongdokre ADGP IG Imphal West ki SP Imphal East ki SP amasung Kangpokpi District ki SP yauna Police Headquarter da pangthokiba paumi singa unabaduda DGP na United Cookie Liberation Army ki self-styled President Thangkusai Guite Senapati District Headquarter da leire haiba akaknaba pau ama phangbadagi Kangpokpi ki SP Haishnam Balaram na luchingduna thiba humba ki thabak chathaki Senapati District Headquarter da laiba Serena Hotel da search tawbada UKLA ge kader ani galoinana President asi phabangam khibani Pagalaba Miyoshing adudi Thangkusai Guite alias James alias Saiboy alias Max Sai Kuntragomdoi Apokpa Lamthang Guite Kangpokpi District ke Bunglung Village dagini Mahakaloinana phaminakiba kader sing adudi Saigolan Dongal alias Gogo alias Ganigau Chahi Kuntragamathoi Apokpa Lamang Dongal Cycle Phulaichang Village dagini Amade Lerkomang Kipgan alias Mamang Chahi Kungamapan Apokpa Thangkulun Kipgan Kaithel Manbi Ward number 6 dagini Makhoi ahum Senapati District ta ransom ga mari leinana mi phanana ba sem saringeda phabani haire Makhoi ahum Imphal East Police na case amalokhatuna police custody da remand lauthakre haire Amaromda haukiba tang ahungi ayuk pung mapal makhairom tabada Thawal District Police na Wangjing Bazar madi hairokta achat awok sing check tawbada opium puduna chatlamba mioi ama phare haire Pharaba mioi adudi Faijalam Haukep chahi nipugani thoi mapuroiba ki mameng pausai Haukep Nungtak Village dakini Mangondagi opium kg ani phagat ki haire Haukiba tang mari ki ayuk pung mapal makhairom taba adwaida Langol Gam Village ki mafam kharada Imphal West ki District Police Commando na achat oxing check tawringaida Jalarung United Front ki active cadre ma phagale Phagalaba mioi adudi Johnson Kamai chei kunthagomdoi apokpa achui Kamai Nungba District ki manung chanba Khaupum Namkaulong part number 2 dagini Makha tanangasi nungtil pung marirom tarakpa adwaida Narcotic and Affairs and Border NFB na Sangapam Bazar da laiba MS Sur Photo Studio da check tawbada sasinaba certificate PAN card driving license smart semba khutpu ama phagat pangamke khutpu asigi luchingbo oina khoibam Joychandra chai kunthang mapan apokpa chauba laifam khuno mayai lekaina sasinaba che changsing asi issue tawbani Mahana Makhatana Lamdeng Kunok Dalaiba SDS Brickfield gi proprietor Soibam Dhanabirbu Sel gi damak phabada chenaba mioi sing phakraba matungda Makhatana thigatpada mioi ani phagat pangamle haire Imphal West ke police team na chathakiba operation aduda phagalaba mioi sing adude Chongtham Ibomcha Singh chahi nipugomdoi apokpalai khidraba Chongtham mani Tauthong Ayungba Maning Laikai Amade Ningthaujam Ajit Singh chahi nipu apokpalai khidraba and Joy Kumar Tera sapam lerak hairi. In terms of crime investigation, improvement of investigation, the detection rate, aduga preventive measures, aduga maintaining law and order, and atei sigi crime control measures mayam se kamaina. Hengapaya gidra haina si mayam se koina kok tha daraga meeting series of meetings to SP singa or senior officer singa adumai chatharaga lakhibani election hek loi khibadagi RIMS ki director Famgi Wathok Loishin Belaitre Union Health Ministry na Institute asige hangduna leiriba director gi fam asi mention riba pauba IS officer RK Dinespo officiating director oina haptuna ngarang dagi charge laukraba matung
IS officer amabu director oina thambe yaroi haba wafam thorgle ngasi Teachers and Medical Officer Association RIMS ke Executive Committee gi mifam ama pangthoktuna Institute asigi officiating director IS officer ama haphiba RIMS ki medical fraternity na yabangam loi thawong asi leibak asigi medical institute khudimaki director from gi recruitment rule thugaibaga loinana Medical Council of India gi chana kanglon thugaibani haina warep lauke Nauna Director Hablak Libasiga Mari Lenana, Prime Minister Office, Union Health Minister, Union Health Secretary Amadi Manipur gi Chief Minister da wakat pahaina su yanake. Issue asigi matang da makata na kari thabak lokot kadagi haibada General Body Mifam amakaurga warip laurgani haike. Ukrul District Sirara Khongda Chingning Haibadagi Yumari Amangata Thokre, Taudosi, Ngasi Numitung Badai Tokibani. Jing Ninkai Baduna Kulgi Lambi Sarukara Yaukibadagi Lambi Paunadre. Taudo Asida Mishimina Aso Opendi Yaukide. District Administration among Ata Tokraba Singi Pibam Yangson Bagaloinana. Government Ki Maike Dagi Pangba Yabamateng Pangana Batabak Lokat Pahukre. Handak Nong Kana Chubadagi Chingasi Ninkai Rakibani. Kulasi Top Topa Magul Labor Morok Putopagi Damak Maming Labor Kul Amani. Mausagi khal kaidana ngatuna thamlaga lamdamasigi praja singna ishingi awaba amade jinja ki awaba laitana hingnana ba lam koiba singi mafam semgatuna malem da masak thokpa lamdam ama ohenna ba pandam da manipur da lairiba chingi mafam singda paikhat payaba thabak thoram sing paikhat pahoragani haina forest minister TS Shyam Kumar na phongthokre Wapam Singasi, Paumi Singamadi Mari Lainaba, Department Ki Mioy Singaloina Nangarang, Androgi, Nungkot Chatuna, Mapamatu Hanba Oina, Kari Tabak Pakat Payabaki Habing Sinbaki Kongchata Pongdo Kibani. Ingina Kogi, Nungkoki, some part Kara, the Gikram Androgi, Kram Reserve Forest Land, Kogi Reserve Forest Land Haitara, from the Kogi says the one ba, I would see political surgery. Saya pakat pa ba tabak si pakat pa aduga koi environment gi disu tabak si koi pakat pa keno da si forest ki so koi si baru ko ko le sing myam se plantation taw na tongana department concern department sing hero department myam tanala ka da si moina loi khang si kai to buya ge si Kaitel ahung ya koi bada street vendor gi masing hen galakpana kaitel manung da pofam phamli ba imai bel sing pot sitabana awaba kaya mayok na rehay na ngasi kaitel manung da pofam phamli binupi sing nawakan mi pam chathakre Khwairamban nupi kaitel sinpham amasung saktam kanbaluki General Secretary Thingujam Ongbi Rani Devi na phongdorokpada kaitel ahum asi lisingani taragi November da sangaduna lisingani taraga mathoge January ahum da imai bel sing mapam asida hongjinduna kaitel phamlakpani Makoina Hongjin Ringagi Mamangda Old District Hospital the Saba Temporary Market Seta Popam Pambi Lishing Mari Rom Port Yonduna Lerambani Mapamasida Government Street Vendor Singi Pot Tapam Amade Yonbaki Mapam Oina Piduna Kaitel Ahumasigi Akoibada Street Vendor Sing Amata Famaloi Haina Matamaduki Sarkarga Yanaba Laikrabani Kaitel ahum masiga akoibada street vendor sing masing hen phamjilak pasina kaitel gi akoiba sing motion bada natana posit pagichang hanthale mahut ke minister na kaitel gi akoiba sing luna nana thamna ba lokhal agli ba khongthang budi thagat pa phongdokle adubo naga nala amadi nambul turel gi mathak kupsin khraba mafam asida public parking pina ba silamba dugi mahutta street vendor singi oiba mafam silak pasi yaningde masina akoiba gi mioi kayana pofam kannana khonabada Libasi Government Asina Matam Chana Yangsil Hogdabadagi Orakpani Haike. Agana Nalama took the slate Haribo from there. Masida, Katian as the Lak, Posi label like Baduga, Dukanungan, Loinbaki, Masida, public parking when the pin and Hagibaneva. But you hide from Zida, or from later, from Sin and Harapa. Adu Hari Basida, Queen Kalibana, a Quavi sit but what of was a Pami cylinder ma'am, just a home and Garanakamba. Adu Suna Natabida, Quavi labor, Ma'am, perform can but Tolapa. So mine perform can Bakan, but Tolpa Ma'am, and Husiki, singing South and Katilla, Quavi cylinder ma'am, sing Tingam than Hankaleva. Masil like the line of Shiba Ma'am, the zoo, Katian Sabo couldn't give perform Pangona Vinamade, Association Siama Putoko Ma'am, Woman and Matamatam, Sanating Hogda the Gay, Masisum Irang, the Tolok Paneva. Cinema, no way Sarat and Zabala, my even Ma'am, she was Gomina Yamna, Quagi one sided by the Kanang Makana in Zelagata or Mong Uhaleva. Masia Yam like Tigan and Hizen.
Amarom Sarkar Handak Paikalagliba Impal City Lu Nana Tamnana Batabak Asina Street Vendor Sinda Jauna Zaiteng Pire Gaitela Hungi Akwe Badasu Popam Pambaya Andre Piba Masida Lambigi Nakalda Pot Yolaga Hingnana Bakona Riba Popam Pambinupi Kaya Awaba Mai Unare Haina Fondorakli Ado Akoina Nungtigi Si Surokta Pambaze Akoigi the Makadi Pambam Lite Sangam Lite Manung the Samurazu Adum Tali Tempanari Sangure Adum Tali Aduna Akoidi Pambam Lite Nina Sorok Mataida Hojo Adum Pami Ado Gomena Nangarana Lakto Meba Water Dui Matungina Mayam Tolaga Sum the Pamije Asida Sangi Lubozo Akoy Adum Tantore Tantora Banina Koi Pambam Lite Banina Koije Karamba Mapam the Pamuge Karamba Mapam the Koi Pusin Bidorige Ado Akoiju no Mai Hingnava Isa Isu Tanga Tola Panina Akoiju Mapam Zaba Zagama Pibiu Lakoi Pamdabazi Pung Ani Makai Ahum Dagi Mang Bandagi Nga Pukalaga Laksare Adubu Pambam Jelai Tabaninan Nini Humi Sure Huji to Pamdana Adum Ayutagi Laibani Pambam Zigi Pangoraga di Haidana Adubu Akanga Hagi Matung in a Moina Anakwana Loikanzana than a Pamba Pangares Ako Istependar Mapanda Pamia Sigi Dasbin Mapagi Asida Adubu Municipality Lai Sibai Lai Noi Pambayaro Haidana Hai Adubu Akoju Angi Matung in a Pambayaro Akoi Pamza de Adubu Sumashum Nunti Sum Pam Dragadi Isa like them but Uripok Talaiba Yabiral Communication ki Kuthangda Jet Airways ke Bengaluru Amadi Infal Thorakadaba flight ticket kaklaba matungda Mangzongna na Khangan Bataudana Airways asige Infal service kakle Harakadagi passenger awabamay unare haina Oinam Bazadagi Nongtombam Sarachandra Singna Phongdorakri Mana Makatana Phongdorakpada January Taraganipalda Bengaluru dagi Yum Amagi Mioi Manga Infal the Thorak Nanaba Yabiral Communication da flight ticket book tauke April ahongi flight ticket adugi Jet Airways ki PNR tharake April ki tang ahumda Bengaluru airport ta mafam adudagi Kolkata fawagi ticket Jet Airways da pirak laga Kolkata dagi Imphal fawagi ticket pirak tabana khudong cha taba kaya mayoknake tungda Jet Airways Imphal gi oina flight service lab kre hairpadagi amuk hanna miyamda chauna charang na bapon ki haina phongdorakhi Lining Thau Sanamahi Temple Board ke President ki Pham Chief Minister na Ohen Binaba Masong Lining Thau Sanamahi Lai Maharajbu Masagi Asing Bakangla da Pushindiyo Haina Luang Nonghum Sangna Thadorpa Cherol Amana Khangalakle Cherol Asna Chief Minister ki Pungning Chingsilatuna Pandit Loishang ki Matang Asidi Hanagi Chief Minister Yang Maso Saijana Lining Thau Sanamahi Temple Board ki Makada Thamlagani Haina Lising Ochamapal Humbudra Nipan ki April Thada Loktoktuna Laikrabani Haidi Lamsang Kendra ki Tauthong Afai bi amasung ayungbi gi mafam sing yauna atay mafam kaya da chahi taraga manga thakna na ba ising phangdana lakibado ngasidagi phangan bangamle haina Lamsang Kendra ki MLA su oiriba planning ki deputy chairman S Rajena phongdokre Iroi Semba water supply gi chatliba pipeline dagi Tauthong maikai ki ising asipi bani Lamsang Bazar ki thong manak tanga si Tauthong area ki oina ising pinanaba laikai miyam na phona kibaduda Rajena makhata na haikibada Kendra sigi mihut oiba tha phadringeda laikai mapal da ising piba hore jali bachahi sigi mayai chanba matamda di Kendra sigi mafam pumna makta thaknana ba ising phanghanna bagi pandam thamle mamangi government na lamdeng water supply scheme asi lotion ba ngamdana lairibase handakta inau nauna lupa crore ani ka lak marifugi senfam khaktuna thamle war footing da thamagi manungda water supply scheme asi lotion duna lamdeng gi miyam da ising pigani haike Lambi kaya su koilas thanana ba project sembaloire BJS ki polam sing mapung phana phangangani Housing state asida puriba toti pipe kaya phattaba yaubana pipe sing sindokna ba mari lena ba department sing kokchung sinaba hore department kaya ki senfam sing hengatna ba center amadi NEC da takshina ba khonari haike Tamenglong district ke Khopum Tampak ke Satudai village da leiba Khopum Khodom haina khangnaba meter yankai hena wangba waterfall ase lamdam adongi khunja singna tourist spot ama oina semgat haningba ke apamba phongdorakle Khopum Kaithel dagi makha pangna kilometer ahumlom chatlaga leiba waterfall ase chahi chupa ising kangdaba maramna mafam asida tourist spot ama sarkarna sembirabade mafam adu chaukhatpada natana lamkoiba singi khwaidagi nungaiba mafam singi manungda ama oiba ngongani haina lamdam adongi khunja amana phongdorakle lead toba government larabnina asikumba area beautification kisi waterfall area beautification raise house kumba
करीगुम वेटिंग सेट गुम फजना लंबी थोंग से फजन साबिरदी अतो अतोप मफमदगिसु मी क्या लारगा असिगी खपुम गी इकोनॉमी दा खरा मतंग सु पीगनी हाइबसे अखोय थाजब ले दो बीजेपी गवर्नमेंट मणिपुर हौजिक जी ओरिबसिना सि थबक सि पाइखतनबा एकोना होनाबियु हाइबसे आइना हाइनिंगे अदुगी मथक्ता टूरिस्ट स्पॉट खक्त नत्रगा सिसा मिनी हाइड्रो पावर सु लौथोप याबनी अदुबो मतम चाना तौबीद्रे अदुबो हौजिकते अनौबा गवर्नमेंट लारबनिना अखोयना अनौबा गवर्नमेंट सिना फजना सिकुमसे निंगथीना तौबीगनी हाइबसे आइना अखोयना थाजबनी मणिपुर बु टूरिज्म इंडस्ट्री ने हिंगनगनी हाइना लेंगा ने कयरक हन वासक लगसु फजरबा मीने येंगनिंगदब मफमदी लंबी थोंग चंगफम लेतबा येंगनबा ये प्रमोट तौबीदबना मरम ओरग लोतुना थमनी असुगुम्बा फजरबा मफम असे लेंगा न मपान थोना मी खंगहननबा होटनदुना लम कोइबजिंग पुनिंग चिंगसलगदी माइके असोमगी मियासु हेन चखपा हेन नुंगाबा पुरकनी हाइना खाउपुंगी मियान फोंदोनरली कैमरामैन जीवन गलोइना पगदम जरिबा निकथकम सनजाव मितै खाउपुं थबक तौबगी मतम लोइरब मियोसिंगबु री-एंगेज तौदुना डिपार्टमेंट सिंगदा सिजनरिबसि कैबिनेटना लौथोकनबा डिसिजन लौखिबासना डिपार्टमेंट कया खुदोंग चादबा मायुकनबा याय हाइरे आईएसटीवी न्यूज ना फंगबा तोंगान तोंगानबा सोर्स की मतुंगिना हंदक कैबिनेटना लौखिबा खोंथांग असि खरा हेन कुपना खंथदुना थबक पाइखत हौद्रबदी मरुओइना इंजीनियरिंग डिपार्टमेंट सिंगदा चाउना अहोबा लाकनी हाइरे मकोक थोंबा ऑफिशियल दगी हौरगा एजुकेटिव इंजीनियर अमदी एसओ फाउबा मखोइना पूरिबा थबक अदु पुननबा मी लेतबना तंगाई फदना री-एंगेज तौदुना अमुक हना डिपार्टमेंट सिंगना सिजनबनी हाइरे री-एंगेज तौरिबा सिंगी महूत मेंशननबा थबक हाना पाइखतपगी महुत्ता हाना मखोइबु लौथोकनबा थबक ओइना पाइखलक्लबदे डिपार्टमेंट खरदि मथौ तौबदा सोइदना अकाइबा लाकपा याय फिबम असिदा सरकार की मरी लेनबा सिंगना हाना थबक पाइखत्रिङैदा कुपना येंगसिलहनिंबगी अपाम थमलक्ले हौजि पाउगी मरथना तेमब्रे अमतंग लौमिनसि Combined tutorials for CBSE admission open. Class 9, 10, 11 and 12. CBSE 6-month regular foundation course. Class starting from 6 April. Class 11 CBSE 3 months foundation course. Class starting from 10 April. Vacation course for Navodaya, Sainik and Outsiders. Class 9, 10, 12. For details contact Combined Tutorial Office, Sagolban, Moirang Lerak Machin, Bus Parking in Park. Bread from Nikla Bakery. Oza Pain Relief Ointment Khwang naba kok chikpa tang chikpa phu naba na singbada sinaba yarba lipsap group na puthok saba Oza Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. PCM tutorials ke sampat ke samlekai a well-established tutorial classes for class 11 and 12 foundation course in physics, chemistry, biology and maths from well-experienced and dedicated teacher. Admission open. Class commencing from 13 April 2017. Individual subject option available. For details, please contact PCM Tutorials Kesampat Kesamlikai. Break matungda amukana taram nokcheri makhataba pauda इरम नला फुंजिंदुना युम अमदी दुकान कया साजिनरपदगे नोंग खरा कन्न हेक चुबगा खुसेम इचाव थोगलिबसी कोहन्ननबा पांदमदा खुराई अहोंगैदा लेबा स्टर्न एजुकेशनल क्लब न कोनबा मफमसिंगदा इरम नला फुंजिलिबा सिंग तौखाइगदौरे ngasi क्लब असिगे मेंबर सिंग अमदे सोयबम लेकाइदा लेबा सिटीजन क्लब की मेंबर सिंग लोइनाना क्लब असिना कोलिबा मफमसिंगदा लैरिबा इरम नलागी फिबम येंगसिनख्रे जनिम्स ताब लंबी की नाक्यत लैरिबा ड्रेन असिगे मथक्ता लम खोपचिंदुना दुकान नमदी युम साजिलिबा सिंग मपु मपुना लौथोक्त्रबदी लागलिबा तांग तरेतगे क्लब की मियोय सिंगना चपचाना थबक पाखत पाहोरगनी हाइना सिटीजन क्लब की सेक्रेटरी बनबीरना फोंदोरकली
Stern Educational Club ki Secretary Gurojendra na Fongdorpada Club asi akoi badalaiba drain sing sengdokpagi thabak chathargani minuthongdagi haitharakpada yadaba gari mayam thamjinduna chathok chasinda kudong chatriba sisu sarkar gi mari leinaba singna yengsinbiu haike Manipuri Cultural Society Kohima gi mioi tarana saba kangbu amana Chief Minister N Biren Gangasi Chief Minister Office Chamber da unakrai Nagaland khundariba Manipuri singi body loop asina state ani gi marakta afaba mari thamnabagi namak Nagaland lakpina ba jebau pishinke jebau adu ayaba pibaga loinana Nagaland phawba National Highway da chatuna athuba matamda Chief Minister Suruhol Jalega unagane Nagaland khunda laitariba Manipuri singi pangba yaba mateng pangani haina Chief Minister na thajaba piki Prabhu Ram Pokpagi numit Ram Navami gi thoram ngasi Wangkai Ningthem Pukri Mapal daleba Ramji Prabhu da pangthokre Ramji Prabhu gi Sevait Committee na sindura pangthokiba thoram maduda Prabhu Ram gi phijol hongba puja tawba amade lukkat pagaloinana laison tinson gi thoram su pangthoki Kumbi Kendra ki Torbung Gram Panchayat ki Manung Chanba Phogak Chaw Ikhai Mayai Lekai daleba Government Aided LP gi phibam Noma gi shokshi lakpada natana school asida mahiroi sing lairik tamlaktaba jahi manga taruk helakle haire school asigi phibam noma gi shokshi lakle infrastructure sing ningthina laitre lamdamadongi nupi mana phongdorokpada athuba matamda sarkar gi mari leinaba singna school asi yengsin biduna chapchaba infrastructure sing thambaga loinana oja sing mathau ningthina tahonduna school asi hingat hanbiu haiki Tayal Khombal Gram Panchayat ki Pradhan Kangjam Somolatana member singa khushamnaduna Tayal Khombal gi isingi chauna so alaba imung singda chengyan thokre mari leinaba singna su midyang changbi haina Tayal Khombal mayai lekai majai be mamayai luke KSH Santina phongdorkli World TV Day Thorungi Sorkamoina District Health Society Kangpokpina Sinduna Malemdagi Laina si Muthat Nanaba Khongthang Ama Oina Miam da Wakal Taminanaba Thoram Ama DC Office Complex Kangpokpida Pangthokre United 2 in TV Leave No One Behind Haibatim Aduda DC Kangpokpi T Ranjit Additional DC H Balkrishna CMO Kangpokpi Dr. T.S. Surchandra State TV Cell Assistant Program Officer Dr. Y. Birendra District Level Officer Singh Asha Amadi Health Worker Singh Su Saruyake District TV Officer Kangpokpi Dr. L. Joy Kumana Nungi oiba warol piraduna World Health Organization ki matungina malem gi oina mioiba ki punsi manghanbe yaba laina tara gi manungda TB na khwaidaki makokta lei zahi tara mari ki makhada leiba angang million amarom TB laina naba thengnei lising ani tara ga manga da laina asina mioi lak ama sihan khre malem gi lebak taruk ki manungda India na laina asi leiba masing khwaidaki yami haike Dese Tiranjina TB Laina Asing Matang da Mipung Kudimak Wakal Tahan Bahab Simathok Tai Mari Lainaba Authority Amasung Miamna Laina Asi Muthat Nanaba Lokalak Libatabak Singda Pungning Changna Saruk Yagadabani DC na Makatana Anobat District Asigi PDS Integrated Child Development Service Mid-Day Meal Program na Chingbaki Tabak Sing Hena Kumang Chokshina Paikalagani Government na lokalak liba program singda aikoi khudimang na cooperation piminaduna Kangpokpi pu tamjaningai oiba district ama ohenaba honaminasi haiki Anauba government asina disabled singi award apa singnan sinbinaba Disabled Association Manipurna Manipur ki Chief Minister da memorandum ama pishinduna taksin krai Disabled singi damakta achoba thaudang lauriba Social Welfare Department na Paikaliba scheme sing asi matam ga chuna daba made matam chana pithok tabana awaba kaya mayoknare marriage incentive lisingani taraga hundoi da haudokrabasu hanagi phawba paisa piba loidre disabled singi organization sing da piba grant at matam chana pibide financial assistance scholarship and employment allowance pension scheme matam ga chana dre Disabled Sanaro Singna Lamdamasi Michat Purakliba Singasi Yenglaga Paikat Payaba Tabak Paikapiu Disability Singi Oiba Tonganbat Department Amathambiu Loinana Tonganbat Hoksil Ama Sembiu Hari Asangaman Ngaktagi Oiba Moirang Kendrama Ohenabagi Pandam the United Tidim Line People's Organization 27th Moirang na Kendra Asigi Manung Chanalaiba Lai Haraupam Police Station Amadi Moirang Fair Service Moirang Fire Substation gi akoibada uchara kaya marum thakrai Thoramaduda Moirang Ningthau Konjengbam Ibol su Sarugyaki
Organization ki Secretary Moirangthem Jayantana ngasi thariba uchara singasi Maitei Phuruka yamna nakshinaba u thambal leihau bokul amadi chingthraungna chingbani matung tarakpada kendra asida natana Manipur gi mafam kaya dasu chawkhat thorangi oiba thabak thorong kaya paikhatkani haike Sangnai journalist amasung khunai sig hiram kaya da lamjing lamtak lamba naurem Birendra Kumar na lekhidabada MPCC ki President Ten Haukip Congress ki luching basing amasung workers sing na awaba phongtorkle mahak Congress ki pauche Samanta Pratika ge founder member oirami amasung party sigi printing press Santi press linkhat pada achoba thodang lorami hairi Kangpokpi Police Station ki manung chanba Kanglatongbi Bazaar manakta leba Government Hindi Secondary School ki manak amasung Kanglatongbi Bazaar ki mafam singda school ki manak nakna mioi khara na yuyon bagi thabak chathare hairi Kanglatongbi Gram Panchayat ki Pradhan Shiv Kumar Basnet na phongdorakpada asigumba thabak ase makha tana tawdanaba mari leinaba singna midyang changbinaba kayara khana haikrabasu ngasi phawba thabak paikhat pidre haina pendaba wafam phongdorakli Hauzik chathariba council na lauba class 12 ki ngasi waiko mani girls college exam center da mahiroi ani nataba pambai siznarambadagi tanthokre hairi Hauzik pawi merthana atenba bre amamuk lominasi World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also Hakchangi labor solatpadagi producing attaba hakchang choktarba tumba chaba yaraktaba khong hamba nungairaktaba singidabak amatta nairba upaidi Jolib Syrup amasung Jolib capsule with changin sinabiyo Classic Hospitality Training Institute na offer tawzari free 3 months course 1 month theory and 2 months internship at Classic Group of Hotels for minorities and OBC candidates only. Course sing the level 1 certificate in front office operations, level 1 certificate in food and beverage service operations, level 1 certificate in housekeeping operations. Lagliba April 13 class hauzagani akak namasit masing ni khudong jab asilaw bihau akopa marol gidamal Classic Hospitality Training Institute Babina Diagnostics Building 3rd floor Rims Rota. Contact Tobiu. Do you want to run this country? Become an IAS officer. Join Ujjwal IAS Academy for Foundation course. Ujjwal IAS Academy is formed to nurture the fertile brains of Manipur to make them realize their dreams to run this country. This institute is first among the history of Manipur, which is having the facility to provide the expert guidance from the best faculties from Delhi. Class commencing on 28 April. Limited seats. Ujjwal IAS Academy, South Babupara, Airtel Building, Imphal. Breaking matungda amuka na taramnok seri makataba pauda handak numit kharani leptana chukhiba nong aduna moirang kendra gi manungda cheliba turel ayamba ising imai wangkhalaktuna khudong thiningai oibagi chang yaure makha tana nong churaklabadi ichaugi awaba mayok naragadra haina miyamna mi paiba poknare mari leinaba department na ichau thoklaba matungda thabak paikhatpagi mahutta turel maril amadi phumjinduna leiriba ithai lokong sing sengdokpiyo hairi Handak nong hena tabadagi mana masing insang napi thaduna made ngagi farm tawriba lomi sing na mayok nariba awabasida Manipur government namadi mari leinaba department ki maike dagi midyang changbinaba All Manipur Progressive Farmers Association a phongdorakli W Development Association ki Taragamapal Suba Foundation ka mari leinana association asige library hall da blood donation camp amanga si pangthokre Association asige Red Rebel Club Janimski Blood Bank Life Savers Manipur Ulaso Ngaikong Shifai Nehru Yuba Kendra Bisnupur Indian Red Cross Society Bisnupur District Global Science Club Khoijuman NYC Ngaikong amasung RWCEDS Bisnupurna Punakusam Naduna Pangtokpa Kem Aduda Nupi Nipan Yauna Mioi Humpuga Taret na EPK
blood donation tawagi matangda awareness amasu pangthoki Langol Tarung Kungi Guigalong village the Kiliba transformer asi Mars ki tang kunthra dagi yakidre masina maramoiduna miyam da maruina mahiroi singa chawna khudong chadaba mayoknare athuba matamda mari leinaba singna midyang changbiduna transformer asi semjin biu haina Guigalong village authority Langol na mari leinaba singi pungning chingslakri Urem Bamdagi Tawal Paupagi 400 kV line Tinkhatkadaba Maramna 11 kV Wangoi feeder Thasiki Taretagi Mapal Pauba Yupung Mapaldaki Numidang Wairam Pung Mari Pauba Numit Kudingi May Mutkani Hari Hozik Sanabgi Paumuk Lobirasi Ngasi sana bagi pauda April taraga mari dagi Iran ge Samnam da pangthoka riba taruk lak suba Paris kapta sarukyana na ba National Wushu Team Wushu Association of India na lakthokrai official taruk yauna member taraga mapal gi team asida Manipur dagi L Naukhomba M Punshiba L Budhachandra masung L Neta yaure Kochoina Sachidananda mayang lambam na oigani hari Bihar की पाटना दा पांथोकदौरिबा तरुक सुबा ऑल इंडिया एमपी वर्मा इन्विटेशन प्राइज मनी यूनिटी कप दा सरुक यागदबा मणिपुर क्रिकेट टीम ngasi बिहार की दमा इम्फाल थादोखरे थासी की तांग तरागा मंगा दगी कुनगनी थोय फावबा हरियाणा गे रोहतक दा पांथोकदौरिबा तरे सुबा हॉकी इंडिया सीनियर वुमेन नेशनल चैंपियनशिप दा सरुक याननबा ऑफिशियल अनि अमदी सानरोय तरागा निपान खनख्रे NG Thabalema amade P inauchana manager amadi coach oikani Mathang me manga dagi mapal pawba Maharashtra gi Aurangabad ta pangthokadoriba Nepal Suba National Bobinam Championship ta sarugyana na ba Manipur team khanbagi trial selection thasi ki tang nipan da kumal lampak ta pangthoklagani hairi Hauji sanabagi makata ba paw boya ni thousand dagi amuk lobisti Manipur Tennis Association Sinduna Hayingdagi Lampen Part Officer Club ki Tennis Complexa Nupa Masa Madi Nupi Masa Tennis Hanaroi Kunmanga na Sarugiyaduna Sahi Sigi Taratruk Suba Governors Trophy Cash Prize Tennis Tournament Hauragani Hiram Masigi Matangda ngasi Tennis Complex asida Manipur Tennis Association ki Secretary Y Ibotombina Network asiga kanana unabada mahangna phongdokhibada Saliba Sahi 2017 gi calendar gi matung ina Association asigi makhada leiba affiliated unit club singna tournament asi hauragani haiba khang kharba matungda nong Singi pibam phatabadagi ngasidagi hogani tawramba tournament asi hayengdagi horagani sahi tara ni thoy amadi sahi tara mari makhagi nupa masa madi nupi masa singna athoi ahen tanagadoriba tournament asida saruk yagadaba sanaroi singna hayeng ayu pung nipal phawgi manungda tennis complex asida laktuna report tawgadabni haiki governor trophy asi only akoi junior singi damakta pangthok jaba adumba tournament ni masai sida category singa sai sida akoi under 10 boys and girls under 12 boys and girls, under 14 boys and girls. Number of participants, boys the player trying panna, ID category, whom says the player trying panna, Saruk Yagani, and the Loina, girls ki section says the player Taretna, Saruk Yagani. Equina Mamang is a 2016 the Pangtokiba Governor Trophy Sida. Koina handaki siga yengnaba matamda handaki player singsina masing khara handai maramdi kariginoida akoigi academic ta leiba angang sing oibanina sida sanaramba angang sing outside ta academic emission tawgidana outside ta tamgiba kayama leigre maram aduna handaki sahi sida participant tawriba angang singse masing khara handai adu leihoriba angang sing ase yamna hojik yam phagalaiba angang angtani maramdi Akoi boys section da under 10, 12, under 14 da sanagadori ba angang sing asi all India level da ID makoi su akoi ranking yaw ba angang aktani nupi masa da su koi all India gi da ranking da yaw ba angang aktani aduna masai da under nupi masa gi under 10 gi section da di hauji khara anuba beginner khara yawri
Amarom da mahang na makata arduna mapal gi tennis sanarusing gi masana ururaga Manipur gi sanarusing da hena kanaba phanganaba gi damak Manipur Tennis Association sinduna Manipur da pangthoknaba All India gi oiba tournament sahi tarani thoi sahi taramari amadi sahi tatung makha gi tournament sing pangthoknaba All India Tennis Association aita na ayaba pirakle haiki hai bisi handak sahi da All India gi oina Imphal da ekoi gi tournament pangthokani masai da outside ki yamaba player me amama lakani masai da ekoi na players ekoi gi oiba Manipur gi players sing se magi develop focus taunaba ekoi yam kan honari ekoina Manipur Tennis Association na maruina aim tawjariba All India gi tawjariba se mapan gi mi singa angang singa thengnabada makoi sida makoi da koi experience adagi play gi nature of play mayam development mayam ama focus tawbadni ekoina Manipur Tennis Association na tawjariba se maruina ekoina main tawmatamda ekoina kanoda handaki tournament calendar gi matungina ekoina All India gi tournament ahum adagi loina na state championship adagi governors yaure adagi maruina North East ki oiba tournament aduna handaki 2017 asaisida Manipur Tennis Association na ekoi gi tournament taruk organize ogani Manipur Tennis Association na sumba ekoi gi tawriba tournament singi achievement ni haina aina masida koigi ISTV gi tamjani All India Football Federation na Bharat Football masana sakhul hanabagi pandamda league amadi tournament kaya pangthoktuna lagli masigi saruk ama waina federation asina sinduna tha sigi tang taretagi team tarukna saruk yaduna home and away basis ta pangthokadoriba second division league final round da saruk yanaba Manipur gi team Neroka Football Club ngasi Imphal thadokre Neroka Football Club gi ahanba match waina Kolkata gi Southern Samiti ga tha sigi tang tareta sanaragani Maharashtra gi Pune da tha sigi tang ama amadi ani da pangthokiba taratruk suba Federation Cup Body Building Championship da Manipur gi oina All Manipur Body Building Association na khangalaba physically challenge sanaroi ani Bishnupur Gym Bishnupur gi enanaw amadi Al Umaha Gym Komidoki MD Idris Khan saruk yaki pangthokiba championship aduda MD Idris na manga suba position phanglakpada All Manipur Body Building Association na nungaiba phongdokre Tagachiri boyai haujulo islak padang asinong magi oiba inga sagi paum pijari ngasi gi oikiba inga sagi pauda ICAR lamphel patki pirpa paugi matung ina ngasi gi khwaidagi sakiba degree Celsius kuni thoi dasmik manga khwaidagi ingba degree Celsius tara manga Nuksita yawbo ising manil gisang ayukta sa da marputara mari nungtilda sa da humputara oiki ngasigi nong suki bagisang tara dasmik suino millimeter ni Hauziaroi badamaroi bapau amuka na pijari Manipur Police Department na lupa lak amagi sel gi mana lauthokraba United Cookie Liberation Army gi President Thankusai Guite Fare Teachers and Medical Officers Association RIMS na IS Officer Amabu Institute asigi Officiating Director oin Hapayaroi Hari Amade Okrul District Sirara Khongda Ching Ningkhaibada Yumari Yaukrai Nasigi wenade ISTV na pijaba pau matang salojare mieng tabi besung ba makana